Wow. ꯊꯥꯡꯖꯤꯡꯁꯦ ꯅꯤꯡꯒꯥꯏꯔꯦꯕꯀꯣ ꯑꯗꯨꯗꯨꯅ ꯁꯤ ꯂꯧꯊꯣꯛꯑ ꯄꯨꯟꯅ ꯍꯥꯞꯆꯜꯂꯦ ꯃꯌꯥꯝ ꯎ ꯃꯣꯔꯣꯛꯁꯦ ꯐꯖꯗ꯭ꯔꯥ ꯌꯥꯔꯗꯤ ꯄꯥꯛ ꯊꯝꯖꯜꯂꯣ ꯃꯌꯥꯝ ꯑꯩ ꯚꯤꯗꯤꯑꯣ ꯑꯁꯤꯕꯨ ꯌꯦꯡꯕꯤꯔꯤꯕ ꯈꯨꯗꯤꯡꯃꯛ ꯊꯥꯒꯠꯆꯔꯤ ꯑꯗꯨꯒ ꯃꯌꯥꯝ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯗꯕ ꯌꯥꯎ ꯇꯥꯔꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯁꯨꯡꯁꯣꯏ ꯇꯧꯁꯤꯟꯕꯤꯔꯝꯃꯣ ꯑꯗꯣ ꯃꯌꯥꯝ ꯑꯩꯅ ꯉꯁꯤ ꯆꯥꯗꯣꯏꯁꯦ ꯆꯤꯀꯟ ꯀꯪꯅ ꯉꯧꯕꯒ ꯄꯥꯟ ꯏꯔꯣꯟꯕꯒꯅꯦꯕꯀꯣ ꯁꯤꯅ ꯀꯪꯅ ꯉꯧꯕꯒꯤꯗꯨꯅꯦꯕꯀꯣ ꯑꯗꯣ ꯃꯌꯥꯝ ꯄꯥꯟꯒ ꯊꯥꯡꯖꯤꯡꯒꯁꯦ ꯆꯦ ꯇꯥꯅꯤꯌꯥꯅ ꯄꯤꯕꯤꯔꯤꯅꯦ ꯊꯦꯡꯛ ꯌꯨ ꯆꯦ ꯇꯥꯅꯤꯌꯥ ꯑꯗꯨꯗꯨꯒ ꯁꯤꯒꯤ ꯑꯩꯅ ꯆꯥꯗꯣꯏꯕ ꯄ꯭ꯂꯦꯠꯁꯦ ꯁꯤ ꯁꯤꯔꯥꯃꯤꯛꯀꯤ ꯉꯥꯛꯇꯅꯦꯕꯀꯣ ꯕꯣꯜꯁꯤꯁꯨ ꯑꯁꯤꯁꯦ ꯒ꯭ꯔꯥꯟ ꯁꯤꯔꯥꯃꯤꯛꯇꯒꯤꯅꯦ ꯃꯌꯥꯝ ꯒ꯭ꯔꯥꯟ ꯁꯤꯔꯥꯃꯤꯛꯀꯤ ꯄꯦꯁꯇꯣ ꯑꯩ ꯅꯥꯀꯟꯗ ꯑꯗꯨꯝ ꯊꯣꯛꯍꯜꯂꯝꯒꯦ ꯃꯌꯥꯝ ꯆꯦꯛ ꯁꯨꯡꯁꯣꯏ ꯇꯧꯕꯤꯌꯣ ꯄꯣꯠꯁꯦ ꯌꯥꯝꯅ ꯑꯗꯨꯝ ꯌꯦꯡꯉꯣꯀꯣ ꯑꯩ ꯃꯃꯥꯡꯗꯁꯨ ꯚꯤꯗꯤꯑꯣ ꯑꯃꯗꯗꯤ ꯍꯥꯏꯈ꯭ꯔꯕꯅꯦ ꯑꯗꯨ ꯑꯣꯏꯇꯥꯔꯁꯨ ꯃꯌꯥꯝ ꯑꯗꯨꯝ ꯆꯦꯛ ꯑꯥꯎꯠ ꯇꯧꯕꯤꯌꯣ ꯑꯗꯨꯝ ꯂꯩꯕ ꯌꯥꯕꯅꯦ ꯑꯗꯣ ꯃꯌꯥꯝ ꯆꯥꯕ ꯍꯧꯔꯒꯦ ꯑꯗꯨꯒ ꯃꯌꯥꯝ ꯑꯩꯒꯤ ꯐꯦꯁꯕꯨꯛ ID ꯏꯟꯁꯇꯥꯒ꯭ꯔꯥꯝ IDꯗꯣ ꯑꯩ ꯗꯦꯁꯀ꯭ꯔꯤꯞꯁꯟꯗ ꯂꯣꯏ ꯍꯥꯞꯆꯔꯝꯃꯒꯦ ꯃꯌꯥꯝ ꯐꯣꯂꯣ ꯑꯗꯨꯝ ꯇꯧꯕꯤꯔꯣ ꯆꯥꯕ ꯍꯧꯔꯒꯦ ꯑꯩ ꯉꯁꯤꯗꯤ ꯌꯥꯝ ꯂꯥꯝꯃꯦ ꯍꯣꯏ ꯊꯝꯃꯒꯅꯦ ꯏꯔꯣꯟꯕ ꯍꯥꯟꯅ ꯆꯥꯒꯦ ꯃꯌꯥꯝ ꯄꯥꯟ ꯏꯔꯣꯟꯕꯁꯦ ꯌꯨꯝꯒꯤꯅꯦꯕ ꯍꯥꯎꯗꯣꯏꯅꯦ ꯊꯥꯡꯖꯤꯡꯒ ꯌꯥꯎꯕꯗꯨꯗ ꯆꯥꯛꯀꯁꯦ ꯎ ꯃꯣꯔꯣꯛꯅ ꯂꯣꯟꯈꯤꯕꯅꯤꯀꯣ ꯈꯨꯍꯥꯎ ꯑꯃꯁꯤꯗꯤ ꯎꯃꯣꯔꯣꯛ ꯃꯅꯝꯒ ꯋꯥꯡꯁ ꯅꯝꯃꯒ ꯍꯦꯛꯇ ꯀꯨꯏꯔꯦ ꯁꯨꯃꯥꯏꯅ
ꯌꯨꯝꯒꯤ ꯄꯥꯟ ꯆꯥꯗꯕꯁꯦ ꯊꯥꯡꯖꯤꯡ ꯌꯥꯎꯕꯁꯦ ꯈꯤꯇꯪꯗꯤ ꯑꯝꯇꯒ ꯆꯥꯔꯛꯈꯤꯌꯦ. ꯊꯥꯡꯖꯤꯡ ꯁ꯭ꯋꯥꯏ ꯊꯝꯃꯦ. ꯋꯥ ꯋꯥ ꯋꯥ. ꯌꯥꯝ ꯍꯥꯎꯋꯦ. 시가 간 mahau mo yengage. Wow, ay sak lam ba ngawre sak san san lam ne toise. Wow ma. pan ironbase pan ironbase ngawre haiba khuhaw ma hawe haiba. Wow. ꯆꯥꯛꯁꯦ ꯐꯖꯅ ꯆꯪꯉꯦ. ꯄꯥꯟꯁꯦ ꯈꯨꯍꯥꯎ ꯑꯃ ꯍꯥꯎꯋꯦ ꯍꯥꯏꯕ ꯃꯌꯥꯝ. ꯄꯥꯟ ꯏꯔꯣꯟꯕꯁꯦ ꯑꯩ ꯉꯥꯎꯒꯩ ꯍꯥꯎꯋꯦ. ꯃꯣꯔꯣꯛꯁꯤꯁꯨ ꯁꯥꯔꯒ ꯍꯦꯛꯇ ꯊꯥꯡꯖꯤꯡꯒꯁꯦ ꯃꯔꯨ ꯂꯣꯏ ꯆꯥꯁꯟꯈ꯭ꯔꯒꯦ.
Hot. Ma'am, pan kuhaw sa later. Swayi pan je amuk haw yaw amuk haw ta yaw ko si pan kuhaw hai ne. Puksi ju am chai. Umorong ni yon ba ni ba. An thong bu su umorong ha pa ni ba. Mafam ma ang khang dai mau chai à. ꯆꯥꯛ ꯌꯦꯟꯁꯥꯡꯁꯦ ꯍꯦꯛꯇ ꯍꯥꯎꯔꯗꯤ ꯆꯥꯛꯁꯦ ꯍꯥꯟꯅ ꯈꯔ ꯍꯦꯛꯇ ꯇꯛꯁꯟꯈꯤꯕꯗꯣ ꯑꯗꯨ ꯇꯧꯋꯦꯕ. ꯄꯥꯟ ꯏꯔꯣꯟꯕꯒ ꯑꯣꯏꯔꯦ. ꯁꯤ ꯄ꯭ꯂꯦꯠꯇ ꯆꯥꯕꯒꯤ ꯃꯍꯥꯎ ꯑꯃ ꯊꯣꯛꯑꯦ. ꯃꯃꯥꯡ ꯚꯤꯗꯤꯑꯣ ꯑꯃꯗ ꯍꯥꯏꯒꯦ ꯇꯧꯔ ꯍꯥꯏꯍꯧꯗꯕꯅꯦ. ꯑꯣ ꯍꯥꯏꯒꯤ ꯃꯥꯜꯂꯦ. ꯂꯣꯏꯔꯛꯄꯗ ꯍꯥꯏꯈꯤꯕꯗꯣ ꯑꯁꯦꯡꯕꯩꯅꯦ ꯃꯌꯥꯝ ꯌꯥꯝ ꯍꯥꯎꯔꯦ. ꯁꯤ ꯄ꯭ꯂꯦꯠꯇ ꯆꯥꯕꯒꯤ ꯃꯍꯥꯎ ꯑꯃ ꯊꯣꯛꯑꯦ. ꯑꯗꯨ ꯄꯥꯟ ꯏꯔꯣꯟꯕꯁꯨ ꯌꯥꯝ ꯍꯥꯎꯔꯦ. ꯑꯗꯣ ꯃꯌꯥꯝ ꯚꯤꯗꯤꯑꯣꯁꯦ ꯂꯣꯏꯁꯤꯜꯂꯒꯦ. ꯃꯊꯪ ꯚꯤꯗꯤꯑꯣ ꯊꯦꯡꯅꯔꯁꯦ.